ngasi numida wairam phongkiba tungan Manipuri sifong amasum thokiba thawdo wathokingdagi maruoibe I pausing khongasaraga Manipur top channel gi maikedi gi myamna thamjagi ahanbada yanaba purakpadagi Chuchampur police ki mathakta sangsingini haina toramba khongjang sing handokre Chuchampur police na henglep village ki chief Mangtilan houkhre fakibagi matangda henglep area gi leaders in Chuchampur police ki mathakta akan khongjang sangsingini haina torambado Police Authority amadi Koki Student Organization KSO ga yanaba purakpadagi sangsingini toramba khongjang sing adu handokre hari Police na chathakiba thawong adubu yaningdaba phongdoktuna KSO henglep na khongjang amangasi Chuchampur DC office mamangna sangsinana balemnakibani adubu miyam gi demand oidiba thawdo adu senaba police person adu suspend tokiba maramna khongjang adu handokibani hari sera sida henglep village ki akoibida thawdo adu yaningdaba phongdoktuna ngasi protest rally ama satki sohaidi amaromdana atopa pawmana Manipur yauna awang nongpo state khara gi mafam khara digi apaspa lauthukiba si peningai oide Sharmila Bharat lengakna Bharat ki awang nongpo ki state khara gi mafam khara digi Armed Forces Special Power Act apaspa 1958 lauthukiba si peningai oide haina phudokre wapa masi Manipur dagi apaspa lauthukhina wa kan mokhongjang sangsinduna sei tarai hena sarai hen bigi khongjang sangsilambi haujingna yumban bigi punsida khongda aduna masa anigi mama oirabi Irom Sharmila na pausi kharaga unaduna wari sanabada phongdokibani Sharmila na hauji Bangalore lairibani maagna makata na phongdokibada Manipur yauna awang nongpo ki state khara digi akakna mafam khara khakta digi apaspa lauthukiba si peningai oide masi awang nongpo ki miyambu Bharat lengakna moithem tawduna namthak tawbani ek asigi marumda armed personnel singda thadariba sanpham sing asi awang nongpo ki soko thorangda thadabu eramlabadi miyamne hena penaramgadabani haki Mauna makatana hai English singaniga marida Congress lengak leiringai matamda Manipur gi assembly segment kharadigi ek asi laukhokibudu mapung fadaba thongni aduna Manipur miyam gi apian boidi hiramasi gi matangda Manipur lengak na mangonda wari sananabagi invite toroklabasu taramna okpuga loinana saruk yanaba honagani maki apamadi Manipur gi afaspa pumlo rothokiba sini hainasu mangna phongdoki Makasa terak poin atau papa mana jadi bamdegi thau puba gari sama kun impal sanglak paukre sapogi matam kak taba bangi khongjang matam khragi oina handokra basu ngan makai impal dima pulambi da Manipur gi thau amadi atai polam sing puslak gari sing sangba yatan lerakpadegi impal jadi bam lambi da gari sanglak padugi manungsana ngasisu thau puba gari sama kun jadi bamgi lengang pokpidegi ngasi ayuk pung taruk makai tawa matam da impal gi damak jadi bam thadokra hari Jiribam police tagi phamu paugi matung ina dinga si ayuk India Oil Corporation Limited ki gari marfu gani thoi diesel tanker marfu ga manga petrol tanker kun gani thoi LPG gari kutra gom doi MT tanker ani amasum Bharat Petroleum Corporation Limited ki gari manga haibadi petrol tanker ama diesel tanker ani mixed DNP gari ama loinana ATP gari amani gari singa si security escort ka loinana Imphal sanglakibani Makasa terak poin atau papa mana BJP lengang na petrol diesel amadi tuan polam sing mamol henggat handuna miyam dagi lut tawgi mayokta khongjang sangsilagani CPI yang khege matu shuba Khetrigao local CPI gi conference pangthokibagi loina BJP lengang na petrol diesel amadi tuan polam sing mamol henggat handuna miyam dagi lut tawgi mayokta khongjang sangsilagani haina Manipur State Council CPI gi sirol man hairi Sirol Sinhai ngarang Mars ki sachat kuntraga mathoida Khetrigao local CPI gi conference Khetrigao awang lekai da leiba Comrade Region Mirza Galib ki yumda Comrade and Gopal O Novo amasum El Lalana President member oiduna pangthokre mipamadura marueba mitunglen oikiba party ki state secretary El Sudin Kumar handaki state asigi taragani tu Subha Manipur Assembly election da BJP na namphura sakti painana bagi damak Selia mayam sai khaiba nomai sejina duna fuzaiba asu apan thokanba yum kai kya mai thaduna akan aring singna duna ki halaga mai paki masina tungna kari tholakani haiba dukhang bahore su nom liba miyam gi mayokta BJP lenga na sathariba thong singa masum party subu state asida lingkhat piramba lusinglen irabot ki matamdagi thengna rakhiba kaya adu thamki haina pausna phongdorakli Makasa terak poin atau papa mana farm lo ohum amuhana sa na hanana ba honarak palebak thibani lomilov
ꯐꯥꯔꯝ ꯂꯣ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯩꯁ ꯏꯋꯣꯕꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯀꯨꯝꯖ ꯏꯪ 2020ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯃꯁꯤꯡ ꯌꯥꯝꯕꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯅꯝꯐꯨꯗ ꯄꯥꯁ ꯇꯧꯈꯤꯕ ꯐꯥꯔꯝ ꯂꯣ ꯑꯍꯨꯝ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯥꯃꯔꯤ ꯍꯦꯟꯕꯒꯤ ꯑꯄꯨꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯝꯌꯨꯛꯇ ꯀꯤꯁꯟ ꯃꯣꯔꯆꯥꯅ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯗꯦꯜꯂꯤꯒꯤ ꯉꯝꯈꯩ ꯂꯝꯕꯤꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯍꯟꯕ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯀꯥꯎꯅꯗ꯭ꯔꯤ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯏꯍꯧ ꯈꯣꯡꯖꯪ ꯃꯅꯨꯡꯗ ꯆꯥꯎꯔꯥꯛꯅ ꯂꯧꯃꯤ 800 ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯟꯖꯥꯕ, ꯌꯨꯄꯤ, ꯎꯠꯇꯔꯈꯥꯟ, ꯒꯋꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯛꯄ ꯐꯥꯔꯝ ꯂꯣ ꯑꯍꯨꯝꯗꯨ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯟꯖꯥꯕ ꯈꯣꯡꯆꯠꯇ ꯂꯥꯎꯊꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯅꯧꯕ ꯐꯥꯔꯝ ꯂꯣ ꯑꯍꯨꯝꯒꯤ ꯑꯐ ꯐꯠꯇ ꯈꯟꯅꯅꯕ ꯃꯦꯝꯕꯔ 4ꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯧꯃꯤꯕꯨ ꯂꯨꯅ ꯈꯟꯕ ꯃꯦꯝꯕꯔ ꯈꯔꯗꯤ ꯀꯃꯤꯇꯤꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯅꯧꯅ ꯈꯜꯂꯕ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯊꯣꯛꯀꯗꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯍꯤꯔꯝꯁꯤꯡ ꯈꯟꯅ ꯅꯩꯅꯕꯗ ꯁꯝꯌꯨꯛꯇ ꯀꯤꯁꯟ ꯃꯣꯔꯆꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯕꯥꯔꯇꯣꯟ ꯇꯧꯔꯕꯁꯨ ꯃꯈꯣꯏꯅ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯗꯕꯗꯨ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯗꯨ ꯄ꯭ꯔꯣ ꯀꯣꯔꯄꯣꯔꯦꯠ ꯑꯣꯏꯕꯁꯤꯡꯅꯤ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯈꯪꯂꯛꯄꯗꯒꯤꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯂꯧꯃꯤ ꯃꯁꯤꯡꯒꯤ ꯆꯥꯗ 69 ꯂꯣꯝꯅ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯐꯥꯔꯝ ꯂꯣ ꯑꯍꯨꯝꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯍꯟꯗꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯟꯈꯠꯈꯤꯕꯗꯨ ꯅꯀꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯨꯞꯁꯤꯡꯅ ꯄꯥꯝꯗ꯭ꯔꯕ ꯐꯥꯔꯝ ꯂꯣ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯍꯟꯅꯅꯕ ꯊꯧꯔꯥꯡꯂꯛꯄꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯂꯧꯏ꯫ ꯃꯍꯥꯔꯥꯁꯇ꯭ꯔ, ꯀꯔꯅꯥꯇꯀꯥ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ, ꯎꯔꯤꯁ꯭ꯌꯥ, ꯋꯦꯁ ꯕꯦꯡꯒꯜꯅꯆꯤꯡꯕꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯧꯃꯤ ꯂꯨꯞꯁꯤꯡꯅ ꯐꯥꯔꯝ ꯂꯣ ꯑꯍꯨꯝꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯊꯦꯡꯅꯈ꯭ꯔꯒ ꯂꯧꯃꯤꯁꯤꯡꯒꯤ ꯆꯥꯗ 69 ꯂꯣꯝꯅ ꯐꯥꯔꯝ ꯂꯣ ꯑꯍꯨꯝ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒꯨꯝꯅ ꯂꯧꯃꯤꯁꯤꯡꯕꯨ ꯏꯔꯥꯡ ꯊꯣꯛꯍꯟꯅꯅꯕ ꯕꯥꯔꯇꯣꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯍꯟꯗꯣꯛꯈ꯭ꯔꯕ ꯑꯅꯧꯕ ꯐꯥꯔꯝ ꯂꯣ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯧꯃꯤ ꯈꯨꯟꯅꯥꯏꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯒꯦꯠ ꯊꯤꯡꯖꯤꯟꯗꯨꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ NAAC-ꯀꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯔꯤꯄꯣꯔꯠ SSR-ꯅꯆꯤꯡꯕ ꯄꯤꯅꯕ ꯑꯀꯟꯕ ꯊꯕꯛ ꯁꯨꯔꯤꯉꯩ ꯆꯩꯔꯥꯏꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯟꯆꯥꯔꯖ ꯁꯤꯟꯗꯣꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯦ, ꯑꯅꯧꯕ ꯂꯥꯛꯄ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯟꯆꯥꯔꯖ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯄ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 6, ꯏꯪ 2022ꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕ ꯃꯌꯥꯡꯂꯝꯕꯝ ꯁꯟꯇꯣꯁ ꯁꯤꯡꯍꯅ ꯃꯍꯥꯛꯀꯤ ꯔꯤꯇꯥꯌꯔꯃꯦꯟꯠ 19 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯣꯏꯔꯕꯅꯤꯅ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯈꯟꯕꯤꯅꯕ ꯁꯦꯅꯤꯌꯔ ꯃꯣꯁꯠ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ 5ꯒꯤ ꯃꯤꯡ ꯌꯥꯎꯕ ꯆꯦꯔꯣꯜ ꯑꯃ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯤꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯁꯦꯅꯤꯌꯔ ꯃꯣꯁꯠ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯑꯦꯟ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯁꯤꯡꯍꯕꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯈꯜꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯦꯟ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯍꯦꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯃꯥꯔꯆꯀꯤ ꯇꯥꯡ 1ꯗꯒꯤ ꯆꯥꯔꯖ ꯄꯨꯔꯛꯄꯗꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯛꯄ ꯍꯧꯈꯤ꯫ ꯃꯔꯨꯑꯣꯏꯅ NAAC ꯁꯥꯏꯀꯜ 2 ꯊꯕꯛ ꯄꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯍꯧꯔꯛꯈꯤ꯫ NAAC-ꯒꯤ ꯊꯕꯛꯇ ꯃꯔꯨꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯇꯧꯕ ꯉꯝꯂꯛꯈꯤ꯫ AQUARS, IIQ, ꯆꯦ ꯆꯥꯡ ꯂꯟꯈꯠꯄꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯁꯤꯟꯕ ꯉꯝꯈꯤ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯄꯤꯁꯤꯟꯒꯗꯕ ꯑꯔꯣꯏꯕ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯔꯤꯄꯣꯔꯠꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫